ꯍꯦꯟꯖꯨ 이마기 헨주 낭부 다리브라니 헨주와 하이마 낭부 까다이다 레이버게 다도이나 아숨나 마차누파부 까우라메 마시다 마기 마마 레이마할나 아숨나 하이 베마 이수두부 사나바 짜키바 말리니해 아스 아이나 자키노나 하이르가 온통나 술람 헬리다 꼬이기 자누파세 사말레 마나바 싱가 아둑 사나바니 마두부 까리 까이바게 사나사누 angangi matam haibasidi chin jongduna sananingba matamni madubu kadaidana jakhrbajana thokrano hairaga ima ai mabumta yengukige hoi hoi thadoi mapam lamdam mayum asida halaktuna mahak leikhibani henju asina magi machanu pani haujikna mahak chahi taruk muk sure machanu pa henju bu mahakna mironba thabum ahum suba matam aduda mapa oiriba wangambaga aroiba oina unaki madugi matungda asuk sanglaba chahi ase wangambaga mahaka unakhide thadoi minok maisa kaya ama khangduna mapari sibu nawkhonduna mahak mamagi manakta leirakhibani awabana masaruk oiraba mahakni asukuiba matam asida magi mapuroibani hariba wangambasu mama macha anigi nakta amukta nongmata lakhide ningoloi bimagi thamoida mapuroibabu waraudabadi ngamde mapuroibagi maramda mahakna takhiba wafam kaya amasu leikhi nongma numit amani thadoigi khoiji khada thabum manga suraba macha ama yauduna leire masabi oiba mahakna mahaki khongulbu liraktabada ningol oibi magi thamoi adu aduki matik wajarami mahak chafam khangde tumpham khangde thabak amata tawbada mabukning adu khoijangde yamna wana mahaki punsidu leli yenakha manung aduda mahak madom mathanta famduna mitluda pirang ihoduna mahak wakhal kaya ama khalli isabi nangna nanaw aigi iphamda sinaramba nangi nuksi khudo thaujing maru ase hojikti thabum manga haibadu suri nangna inakta lakhidaba thabum ani hojingkre aibu wanghe mikup amata isabi nangi nanaktagi lapthoktuna thamlo haina sari pandom longkhrabra karigino nangna minok maisa maraksida aibu asumna thambiramliba ayam wari aigi naktam tadi lauba wangamba hariba nupa ase konungda laloi hanjaba phamthol pai aduna mahakki thabak ase ngaihak leitana chathok chasin tawi ayambana mahak konungda lei mahakna thadoiba suki matik nungsi jai adubu mahakna leibaki oiba thaugai ama yamna chauna tawrubana ningol oibi pamubi mabu uningba matamda satphat hekta chattuna unaba adu ngamlamde masu khangi aigi nungsi khudol I matumama 타도이기 시험능데 야우크레고 타도이 아이는 낭부 그이동능다 타독라로이 낭기다막다 lep크라바 아이기 공팜 아이 가리수 홍로이 타도이 에이 낭부 얌나 누시에 타도이 갑바나 마하기 마타우당 오이레 진발 통다 누시 하이나 따또시나라가 낭디 또민네 이famdagi 나타이크라보이 사비 이자시부디 아이나 mapung phana taibang do phau no bokna ramge ko tanja sida magi mama leima haladu hek thorakle machanu pina ongduna kaptuna leiribadu uraduna asumna hai yengningde karigi mitki pino sinthagano palibana kokado kari su wakhal khanthabadi tawdana hojikta da mitki pi sinthaduna kapkano yengningde ima nachaya wari nachagi mitki pi se ai phajin bangam jima masida thokna na ba haiduna na dro nangna tawjakhiba nangna sinjakhiba na dro nangna sukyamna wakhal yaudriba sibu karigino machage oiriba mataw ase pumna makhanglabada mahak yamna sauki laikai miyam mamanga duda mahak yamna ikaiki mahakna machanu pibu ngangba chaiba tawba hojik phawba leptri ungduna leibana kari sukanaroi hagolu thuna imungi thaba inkhang tawrujo ima kawrakano nang aingonda ima kawrakano aise nangi namanate aise sikrabane haina khalu aina ngasi chopa ikaiba kaya ama nanglibase nangi haktaktagini masiro icha poklubagi mahi haibado ima nachalankre nachagi rasem tangang piyo ima landringaida wakhalado hana khalhobadi kaidoge hai lamket pi sajat modpi tugajai hairang lonja chabi lairang lonja chinbi nahak thakta aise mina ubada tilang sinarabani khangabra nangdi peli ni ne
Thadoina mamagi makhong adu konduna kapchai. Ima, nacha bumta nungsibiyo. Nacha aigidi, ima natana teka nasu laiti. Nacha gi rahasib da ngakpiyo. Hey, kapsinaganu taningde. Adu oirabadi nang nama aina haiba wafam asi yaw. Taibang phauraktriba angang ado manghankrasi. Thadoi mamagi wahai se tabada mathamoy adu swai lauraduna. Ai madu ngamoi. Karisu khangsadriba. Taibang phaudriba sibu manghankiba. Madu ai ngamoy. Hey, maduna chatnaba yaroi. Miyam asina kari hainagani. Nangse laisabini ne laisabi. Ima, nacha aise samlang khongkatlabini. Mapu pahalabini. Siyom khada. Ichagi tausing maru hullabini. Wahai asida lai mahalna machagi mamaidu da makubang na set thaduna hai. Kanagi samlang khongkatlabi. Nang asibo aina awang awun tamduna luhong krabro. Nang dana na thamoy do warak pangamdibagi leirang lehi yeluba natro. Hawjikti aigi izat pumba lekha taredana. Nang pelaba natro. Ima, aina haisini. Angang ado yamna tuna manghan kinadaba tausi. Ima, madu ay ngamoy ima. Karigi ngamdaba. Ha, nupa aduna nangi nanakta laklabro. Nang asibu magi nupini haiduna lausin krabro. Karigino nang namadu khangdriba. Nupa makoygi thamoydi. Ikaw lang ba mahausani. Leirang lehi khawbum thanna chuplak samay leiduna paikiba makoygi lichatni. Madu nang karigi khangde. Hawjikti mana nangi maikay yenglaktre. Napamda sinaramba I matumase. Mahak na kauthokre. Hawjikpu karigi nangna I matumase thabum tara suna thamgadoribano. Imagi bema. Minok maisa kaya ama hina phangdringaid. Angang ase manghan khinanaba tausi. Dunane ima icha aikhoi anige khwaidagi afaba oigani. Adubu thadoi mahakti machagi nungsiba ihul phangkhibana mahakna lepliba khungpham madudagi honglaroi haina chap yungna khankhre. Ima, pamuba mahakna aigi ichagi khungkul liraktrasu. Mana ifamda sinaramba nungsi khudolse. Aina taibangda phawhanduna soidana yokani. Ichasibu manghanba nacha khagamloi ima. Minok maisa pumnamak aina thongna phana lan thengnagani. Chaina khudingmak ai khangani ima. Asumna chetna firep leptuna mahak laikre. Karigumba maram amadagi wangambana thadogi manakta lakhidabani. Henjung mabukning ado yamna nungsina thongala duda changlakle. Mangolda leptuna lairiba mamaga maboka adu mahak oi. Makhoigi manakta changsille. Mamagi mitmang aduda chap leptuna asumna hai. Ima, aigi babung kanano. Aigi ipa kanano ima. Wahang asida thadoi magi thamoy tanikle. Henjo, kainu nang haiduba. Ima, nang se laisabira. Ai se laisabigi machara. Nang se ima laisabira. Ichada kanana kari hairage. Adumna haiba hongnade. Ima, thoiba hoi tumpu hoina. Aigi ipa laite haiduna tattana lakne. Ai taba ngamdre. Aigi ipa kadaida leige. Ima, aigi ipa piyo. Ipagi masak ay yenge. Lay mahal na masanupagi mathamoy adubu themjille. Buboki henjo nang angang oidi. Hayeng matang matam charaba matam aduda. Bubok na nangonda wari pasana lige. Yade kaishu. Bubo, aigi ipa piyo. Aidi pida bayaro hairisini. Bubo, aigi ipa piyo. Henjo, bubok bukaram na wapam masibu. Isugi mapam da hairisige. Isu thoiba. Nang se othok na naray bakti da ko. Pare se. Icha bujak lambro. Charawan giro. Lamde kaishu. Aigi ipa piyo hairaga. Aigi ipa masak dao. Ima, aigi ipa kanano. Se hayo ba. Ayam masak hangninge ba. Se ba ima. Ase haiduna mahakana ningay tawi. Thadoy machanupagi ningay adu taba ngamdre. Machanupana mapa masak tao haina kanna hairaba sida mahal. Mitludagi pirang su thingba ngamdana sintharagli. Henju mamagi mitlu pirang adu ubada asumna amuk hai. Ima, kaigino nangna mukaplidi. Imagi henjo. Nangbu pokpa napa panthodi. Taibang pala se thadok tu na chatkre. Mahag ima ichagi nakta amuhana halar. Mahag chatkre. Aigi ipa sikrabro ima. Ichagi ipa sikre. Imagi henjo. Ichagi ipa sikre. Asi haiduna thadoi machanupa dubu mathada chetna konduna mitludagi thingba ngamdraba pirang kaya ama sinthaduna kapchai. Laimahal su mama macha anigi mataw adu ubada mabukning nungsina kapchai. Nong manumit amadane.
ꯃꯇꯝꯗꯨ ꯍꯦꯟꯖꯨꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯕ ꯊꯥꯕꯨꯝ 8 ꯁꯨꯔꯕ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯍꯜꯂꯛꯄ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯃꯨꯕ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯂꯝꯗꯦ꯫ ꯃꯁꯤꯅ ꯊꯥꯗꯣꯏ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯅꯥꯎꯍꯣꯡ ꯑꯃꯅ ꯃꯅꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯍꯦꯟꯖꯨꯕꯨ ꯄꯣꯔꯤ꯫ ꯍꯦꯟꯖꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯊꯥꯗꯣꯏꯅ ꯃꯆꯥꯅꯨꯄꯥꯅ ꯀꯞꯂꯤꯕꯗꯨ ꯐꯅꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯀꯞꯄꯨꯅꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯅꯤꯡꯉꯥꯏ ꯇꯧꯕ ꯇꯣꯛꯑꯣꯕ꯫ ꯁꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯁꯦ ꯇꯨꯝꯃꯣꯕ ꯁꯦ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ ꯇꯨꯝꯊꯣꯛꯑꯣꯕ꯫ ꯏꯃꯨꯡꯗꯒꯤ ꯂꯩꯃꯍꯜꯗꯣ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯏꯁꯨꯅ ꯑꯗꯨ ꯀꯟꯅ ꯀꯞꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯇꯨꯝꯅꯤꯡꯕꯒꯤꯔ ꯈꯪꯗꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯟꯅ ꯇꯧꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯨꯝꯕꯤꯔꯨꯔꯣꯗꯅ ꯇꯨꯝꯈꯤꯅꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩꯃꯍꯜ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯥꯎꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯗꯣ ꯃꯁꯨ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯐꯪꯖꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯈꯔ ꯃꯈꯩꯗꯤ ꯐꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯜꯂꯨꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯇꯨꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯞꯄ ꯇꯣꯛꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯀꯨꯁꯨꯝꯗꯣ ꯃꯤꯍꯨꯜ ꯑꯃ ꯇꯧꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯄꯥꯈꯠꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯇꯥ ꯊꯥꯗꯣꯏꯕꯨ ꯀꯧꯏ꯫ ꯊꯥꯗꯣꯏ! ꯊꯥꯗꯣꯏ! ꯏꯇꯥ ꯊꯥꯗꯣꯏ! ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ! ꯑꯁꯨꯝꯅ ꯀꯧꯔꯕꯗ ꯏꯃꯨꯡꯗꯒꯤ ꯊꯥꯗꯣꯏ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯊꯥꯗꯣꯏꯅ ꯃꯇꯥ ꯀꯨꯁꯨꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏ꯫ ꯏꯇꯥ ꯀꯨꯁꯨꯝ, ꯀꯔꯤ ꯂꯩꯔꯒꯦ? ꯀꯥꯈꯠꯂꯛꯑꯣ ꯐꯝꯁꯦ꯫ ꯏꯇꯥ, ꯑꯩꯅ ꯂꯥꯛꯏꯁꯦ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯀꯔꯤ ꯄꯥꯎꯅꯣ? ꯍꯦꯛꯇ ꯇꯝꯃꯣ꯫ ꯑꯗꯨꯕꯨꯔꯥ? ꯏꯕꯨꯡ ꯋꯥꯉꯝꯕꯗꯣ꯫ ꯋꯥꯉꯝꯕꯒꯤ ꯃꯤꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯃꯥ ꯀꯩꯗꯧꯔꯒꯦ? ꯃꯥ ꯂꯥꯛꯎꯔꯕꯣ? ꯏꯇꯥ, ꯏꯕꯨꯡ ꯋꯥꯉꯝꯕꯗꯣ ꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯌꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯔꯤ? ꯃꯍꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯍꯟꯗꯛꯀꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯇꯕꯅꯤ ꯍꯥꯏ꯫ ꯄꯥꯎꯁꯦ ꯍꯧꯖꯤꯛꯇ ꯐꯪꯕꯅꯤ꯫ ꯑꯩꯁꯨ ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯝꯒꯦꯅ ꯂꯥꯛꯏꯁꯤꯅꯤ꯫ ꯊꯥꯗꯣꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯏꯕꯨꯡ ꯋꯥꯉꯝꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯀꯩꯅꯣ? ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯀꯩꯅꯣ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯊꯥꯗꯣꯏ! ꯅꯪ ꯀꯩꯗꯧꯔꯒꯦ? ꯊꯥꯗꯣꯏ! ꯁꯦ ꯃꯤꯠ ꯄꯥꯡꯉꯣ! ꯅꯪ ꯀꯩꯗꯧꯔꯒꯦ? ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯂꯩꯃꯍꯜꯁꯨ ꯊꯣꯔꯛꯂꯦ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ꯫ ꯏꯃꯥꯒꯤ ꯊꯥꯗꯣꯏ! ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯏꯃꯥ, ꯊꯥꯗꯣꯏꯁꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯍꯩꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯁꯦ ꯋꯥꯈꯜ ꯇꯥꯔꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯦ ꯑꯗꯨꯒ ꯇꯞꯅ ꯏꯃꯥ, ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ꯫ ꯏꯃꯥ, ꯏꯕꯨꯡ ꯋꯥꯉꯝꯕꯗꯣ ꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏ꯫ ꯍꯥ? ꯏꯆꯥꯕꯣ? ꯃꯇꯧ ꯀꯔꯝꯅ? ꯃꯁꯤꯗ ꯀꯨꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯏꯃꯥ, ꯍꯟꯗꯛꯀꯤ ꯆꯤꯡꯒꯤ ꯂꯝꯒ ꯁꯣꯛꯅꯈꯤꯕ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯩꯇꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ! ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯥꯕꯨ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯔꯤꯕꯅꯣ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ꯫ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯊꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ꯫ ꯏꯆꯥꯁꯤꯕꯨ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗ꯭ꯔꯅꯦ ꯏꯃꯥ? ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯏꯃꯥ꯫ ꯏꯃꯥꯒꯤ ꯊꯥꯗꯣꯏ! ꯀꯨꯁꯨꯝꯁꯨ ꯃꯇꯥꯕꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯡꯒꯤ ꯂꯝꯒ ꯌꯥꯝꯅ ꯀꯟꯅ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯋꯥꯉꯝꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯂꯣꯏ ꯍꯟꯖꯕ ꯐꯝꯊꯣꯜꯒ ꯄꯥꯏꯔꯦ꯫ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯃꯥꯡꯂꯝꯆꯠꯇ ꯂꯩꯈ꯭ꯔꯦ꯫
ꯊꯥꯗꯣꯏꯅ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯀꯞꯆꯩ꯫ ꯍꯦꯟꯖꯨꯅ ꯍꯥꯏ, "ꯑꯩꯒꯤ ꯏꯄꯥ ꯁꯤꯈ꯭ꯔꯕ꯭ꯔꯣ ꯏꯃꯥ? ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯗ ꯏꯄꯥ ꯀꯧꯒꯅꯤ?" "ꯍꯥ ꯏꯃꯥ, ꯑꯩ ꯀꯅꯥꯗ ꯏꯄꯥ ꯀꯧꯗꯣꯏꯅꯣꯕ?" "ꯏꯃꯥꯒꯤ ꯍꯦꯟꯖꯣ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯁꯤꯒꯦ? ꯏꯆꯥꯒꯤ ꯋꯥꯍꯪꯗꯣ ꯏꯃꯥꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ." "ꯏꯃꯥ," ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯍꯥꯏ, "ꯕꯣꯕꯣꯛꯀꯤ ꯁꯨꯊꯣꯏꯕ, ꯅꯪ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯅꯨ꯫ ꯁꯦ, ꯕꯣꯕꯣꯛꯅꯅꯦ ꯅꯪꯕꯨ ꯄꯣꯊꯣꯛꯀꯦꯁꯦ." "ꯇꯜꯂꯤ ꯀꯩꯁꯨ, ꯂꯥꯛꯑꯣ ꯕꯣꯕꯣꯛ ꯄꯣꯒꯦ ꯂꯥꯛꯑꯣ." "ꯇꯜꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯑꯣꯏꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯦ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯁꯨꯗꯣ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕ ꯊꯦꯝꯕꯤꯔꯨꯆꯣ." "ꯍꯣꯏ ꯏꯃꯥ." ꯊꯥꯗꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯦ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯇꯨꯝꯕ ꯊꯦꯝꯕꯤꯔꯤ꯫ ꯍꯦꯟꯖꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯌꯥ ꯑꯃ ꯁꯤꯟꯊꯗꯨꯅ ꯀꯞꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯖꯩ, "ꯏꯕꯨꯡ, ꯏꯃꯥ ꯏꯆꯥꯒꯤ ꯃꯇꯧꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ? ꯅꯪꯅ ꯏꯃꯥ ꯏꯆꯥꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯇꯥꯝꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯃꯥ ꯏꯆꯥꯅ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯌꯦ꯫ ꯏꯕꯨꯡ, ꯅꯆꯥꯒꯤ ꯅꯥꯛꯇ ꯑꯝꯇ ꯍꯜꯂꯛꯑꯣ. ꯏꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯑꯩ ꯌꯥꯝ ꯋꯥꯔꯦ." ꯃꯍꯥꯛ ꯄꯦꯟꯅ ꯀꯞꯆꯩ꯫ ꯂꯩꯁꯥ ꯂꯩꯁꯥꯅ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯈꯤ ꯃꯍꯥꯛ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯋꯥꯉꯝꯕꯅ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯂꯦꯞꯈꯤ꯫ ꯋꯥꯉꯝꯕ ꯃꯊꯧ ꯆꯤꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯃꯇꯝ ꯈꯔꯁꯤꯗ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯈꯤꯗꯦ꯫ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯈꯛꯇꯗꯅꯤ꯫ ꯊꯥꯞꯂꯕ ꯆꯤꯡꯒꯤ ꯈꯨꯜꯅꯤ꯫ ꯀꯥꯏꯆꯤꯡ ꯀꯧꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯒꯥꯏꯍꯦꯝꯗ ꯍꯥꯏ, "ꯑꯩ ꯏꯆꯥꯅꯨꯄꯤ, ꯅꯪꯒꯤ ꯅꯕꯨꯡꯗꯤ ꯅꯕꯨꯡꯕꯨ ꯀꯗꯥꯏꯗ ꯆꯠꯄ꯭ꯔꯅꯦ?" "ꯑꯃꯥ, ꯄꯥꯝꯗ ꯆꯠꯈꯤꯌꯦ." "ꯏꯍꯦ, ꯑꯩꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒ ꯑꯃ ꯆꯠꯂꯨꯑꯣꯅ ꯍꯥꯏꯕ, ꯑꯗꯨꯒ ꯃꯥꯅ ꯌꯥꯗꯕ. ꯏꯆꯥꯗꯣ ꯃꯄꯨꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯒꯅꯤ. ꯅꯪ ꯑꯃꯨꯛꯇ ꯄꯥꯝꯗ ꯆꯠꯂꯒ ꯀꯧꯔꯨꯆꯣ." "ꯑꯃꯥ, ꯑꯗꯨꯗꯤ ꯑꯩ ꯀꯧꯕꯤꯒꯦꯀꯣ. ꯆꯥꯛ ꯊꯤꯔꯝꯃꯣ, ꯑꯩ ꯆꯠꯂꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯔꯛꯂꯦ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯋꯥꯡꯃꯗ ꯂꯥꯏꯉꯝ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯂꯥꯏꯉꯝꯕꯨ ꯑꯃꯨꯛ ꯀꯧꯏ, "ꯍꯣ ꯏꯇꯥ ꯂꯥꯏꯉꯝ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯊꯣꯔꯛꯑꯣꯕ, ꯑꯩꯒ ꯄꯥꯝꯗ ꯑꯝꯇ ꯆꯠꯁꯦ." "ꯑꯩꯕꯨ ꯀꯧꯕ꯭ꯔꯅꯦ ꯏꯇꯥ?" "ꯀꯧꯕꯅꯦ." "ꯀꯗꯥꯏ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯣ?" "ꯏꯕꯨꯡꯗꯣ ꯄꯥꯝꯗ ꯆꯠꯈꯤꯌꯦ. ꯑꯃꯥꯅ ꯃꯥꯕꯨ ꯆꯥꯛ ꯆꯥꯁꯦ ꯀꯧꯔꯨꯆꯣ ꯍꯥꯏꯌꯦ. ꯑꯗꯨꯒꯤ ꯀꯧꯕ ꯆꯠꯄꯤꯁꯦ ꯇꯧꯕꯅꯦ." "ꯒꯥꯏꯍꯦꯝ ꯍꯥꯏꯕꯤ ꯑꯄꯪꯕꯤ, ꯂꯥꯗ ꯆꯥꯛꯌꯣꯝ ꯌꯣꯝꯗꯨꯅ ꯏꯕꯨꯡꯒꯤ ꯁꯔꯨꯛ ꯀꯣꯛ ꯄꯨꯕꯤꯕ ꯌꯥꯗꯕ꯭ꯔꯣ?" "ꯑꯌꯥ, ꯑꯩꯗꯤ ꯀꯥꯎꯕꯤꯔꯦꯗꯣ. ꯍꯣꯏꯅꯦꯀꯣ ꯏꯇꯥ, ꯆꯥꯛꯌꯣꯝ ꯌꯣꯝꯂꯒ ꯄꯨꯈꯤꯕꯅ ꯐꯅꯤ. ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯑꯃꯨꯛ ꯆꯠꯄꯤꯒꯦ, ꯆꯥꯛꯌꯣꯝ ꯌꯣꯝꯂꯨꯒꯦ." "ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯝꯒꯦ. ꯊꯨꯅ ꯆꯠꯁꯤꯀꯣ." "ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯒꯥꯏꯍꯦꯝ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯪꯉꯦ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯑꯃꯥ, ꯏꯕꯨꯡꯒꯤꯗꯣ ꯆꯥꯛꯌꯣꯝ ꯑꯣꯏꯅ ꯌꯣꯝꯕꯤꯔꯣ. ꯑꯩ ꯑꯥꯗ ꯆꯠꯂꯒ ꯄꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯣ." ꯑꯁꯨꯝꯅ ꯒꯥꯏꯍꯦꯝꯅ ꯆꯥꯛꯌꯣꯝ ꯌꯣꯝꯗꯨꯅ ꯃꯗꯨꯕు ꯁꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯁꯝ ꯑꯗꯨ ꯃꯀꯣꯛꯇ ꯄꯨꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯥꯏꯉꯝꯁꯨ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ꯫ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯒꯥꯏꯍꯦꯝꯅ ꯍꯥꯏ, "ꯏꯇꯥ ꯂꯥꯏꯉꯝ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ?" "ꯍꯥꯏꯕꯤꯌꯣ." "ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏꯗ ꯂꯩꯕ ꯏꯕꯨꯡꯗꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯁꯨꯝ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯑꯣꯏꯌꯦ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯔꯣ?" "ꯑꯩ ꯐꯥꯒꯤꯗꯒꯤ ꯅꯪꯗꯤ ꯑꯁꯦꯡꯕ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦꯅꯦꯀꯣ꯫ ꯅꯪꯒꯤ ꯃꯇꯧꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯦꯕ. ꯑꯗꯣ ꯏꯕꯨꯡꯅꯕꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯑꯗꯨꯒꯤ ꯈꯟꯕꯗꯅꯦ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯊꯋꯥꯏ ꯋꯥꯕꯁꯦ꯫ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯦꯔꯥ? ꯑꯩ ꯍꯦꯛꯇ ꯉꯝꯗꯦ꯫ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯇꯁꯦꯡꯅ ꯄꯥꯝꯕ ꯑꯣꯏꯔꯗꯤꯀꯣ, ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯃꯥꯁꯨ ꯊꯃꯣꯏ ꯄꯥꯜꯂꯝꯒꯅꯤ, ꯌꯥꯖꯔꯛꯀꯅꯤ. ꯌꯥꯔꯛꯇ꯭ꯔꯗꯤ ꯆꯥ ꯍꯦꯛꯇ ꯄꯤꯖꯔꯨꯅꯨ." "ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯆꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯄꯥꯝꯂꯧ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯟꯅ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯄꯥꯏꯗꯨꯅ ꯂꯩꯄꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯂꯥꯏꯉꯝꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ, "ꯒꯥꯏꯍꯦꯝ, ꯏꯕꯨꯡꯗꯤ ꯁꯤꯗ ꯂꯩꯔꯦ ꯇꯨ, ꯂꯩꯕꯥꯛ ꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ." "ꯏꯇꯥ, ꯑꯩꯒꯤ ꯃꯤꯍꯨꯜꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯋꯦ. ꯌꯥꯝ ꯆꯣꯡꯉꯦ,
ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯃꯍꯥꯛꯀꯤ ꯃꯁꯛ ꯎꯔꯝꯗꯥꯏꯒꯤꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯃꯨꯛꯇ ꯐꯥꯊꯧ ꯍꯦ ꯊꯃꯣꯏ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯛ ꯂꯩꯇꯥꯕ ꯉꯝꯗꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯂꯥꯛꯑꯣꯁꯦ ꯆꯪꯁꯤꯜꯂꯁꯦ ꯏꯕꯨꯡꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ ꯈꯪꯒꯅꯤꯕ ꯃꯥ ꯉꯁꯤꯗꯤ ꯑꯩꯅ ꯄꯨꯔꯛꯄ ꯋꯥꯡꯂꯩ ꯑꯌꯥꯛꯄꯁꯦ ꯂꯣꯏꯅ ꯄꯤꯊꯛꯀꯦ ꯃꯊꯠ ꯌꯦꯡꯒꯦ ꯈꯪꯒꯅꯤ ꯌꯦꯡꯁꯦ ꯄꯥꯈꯪ ꯃꯊꯠ ꯌꯦꯡꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯦ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯃꯇꯨꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯒꯥꯏꯍꯦꯝꯅ ꯃꯥꯕꯨ ꯀꯧꯏ ꯏꯕꯨꯡ ꯋꯥꯉꯝꯕ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯊꯕꯛ ꯁꯨꯔꯝꯕ ꯋꯥꯉꯝꯕ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯋꯥꯉꯝꯕꯁꯨ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯏꯆꯜꯁꯤꯡ ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯧ ꯏꯕꯨꯡꯅ ꯆꯥꯅꯅꯕ ꯆꯥꯛꯌꯨꯝꯁꯨ ꯄꯨꯔꯛꯏ ꯏꯍꯦ ꯑꯩꯅ ꯑꯗꯨꯝ ꯌꯨꯝꯗ ꯂꯥꯛꯑꯒ ꯆꯥꯕ ꯌꯥꯕꯗꯨꯕꯨ ꯌꯥꯗꯦ ꯏꯕꯨꯡ ꯋꯥꯕ ꯑꯣꯏꯒꯅꯤꯌꯦ ꯏꯕꯨꯡ ꯆꯥꯛꯄꯨ ꯑꯣꯏꯅ ꯆꯥꯔꯣ ꯂꯥꯎ ꯂꯧꯇꯥꯡ ꯁꯪ ꯑꯁꯤꯗ ꯆꯪꯁꯦ ꯍꯣꯏ ꯆꯪꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤꯕ ꯂꯧꯇꯥꯡ ꯁꯪ ꯑꯗꯨ ꯇꯝꯅ ꯆꯠꯂꯦ ꯃꯐꯝ ꯆꯥꯅ ꯐꯝꯃꯤ ꯒꯥꯏꯍꯦꯝꯅ ꯃꯃꯤꯠ ꯑꯗꯨꯅ ꯂꯣꯟꯅ ꯋꯥꯉꯝꯕꯗ ꯌꯦꯡꯖꯩ ꯃꯗꯨ ꯄꯨꯝꯕ ꯂꯩꯉꯝꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯒꯥꯏꯍꯦꯝꯅ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯡꯂꯩ ꯉꯥꯎꯍꯟꯒꯦ ꯑꯩꯅ ꯄꯨꯔꯛꯄ ꯌꯨꯌꯣꯝ ꯑꯁꯦ ꯂꯣꯏꯅ ꯄꯤꯊꯛꯀꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯥꯏ ꯏꯕꯨꯡ ꯋꯥꯡꯂꯩ ꯑꯌꯥꯛꯄ ꯌꯥꯎꯔꯤꯌꯦ ꯌꯥꯝ ꯍꯥꯎꯒꯗꯧꯕ ꯖꯥꯠꯅꯤ ꯈꯔ ꯊꯛꯎꯗꯅ ꯑꯩ ꯇꯜꯂꯤꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯇꯟꯕ꯭ꯔꯥ ꯇꯟꯒꯅꯨ ꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯊꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯩ ꯌꯨꯗꯨ ꯄꯤꯊꯛꯂꯝꯃꯤ ꯋꯥꯉꯝꯕꯁꯨ ꯅꯨꯄꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯥꯏ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯊꯛꯆꯤꯜꯂꯤ ꯒꯥꯏꯍꯦꯝꯅ ꯋꯥꯡꯂꯩ ꯌꯨ ꯑꯗꯨ ꯍꯩꯕ ꯂꯦꯞꯇꯦ ꯃꯍꯥꯛꯅ ꯍꯦꯛ ꯍꯩꯔꯤꯕ ꯃꯈꯩ ꯋꯥꯉꯝꯕꯅ ꯑꯁꯨꯝ ꯊꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯑꯁꯨꯝ ꯊꯛꯂꯕ ꯑꯁꯤꯗ ꯋꯥꯉꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯤꯁꯥ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯉꯝꯅ ꯍꯥꯏ ꯏꯇꯥ ꯒꯥꯏꯍꯦꯝ ꯅꯪꯕꯨ ꯌꯥꯔꯦ ꯇꯣꯛꯑꯣ ꯏꯕꯨꯡꯁꯦ ꯌꯥꯝ ꯉꯥꯎꯅ ꯎꯔꯦ ꯒꯥꯏꯍꯦꯝꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯑꯁꯨꯛ ꯇꯧꯕꯅꯤꯗ ꯐꯅꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯤꯅꯤ ꯅꯪꯁꯤꯗꯤꯕꯀꯣ ꯍꯤꯗꯥꯛꯁꯦ ꯉꯥꯎꯃꯟꯈ꯭ꯔꯦ ꯌꯦꯡꯉꯨꯕ ꯆꯥꯛ ꯑꯝꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯆꯥꯗꯕꯁꯨ ꯌꯥꯏꯅ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧꯁꯦ ꯁꯨꯝ ꯌꯦꯡꯕꯤꯒꯦ ꯌꯦꯡꯒꯅꯤ ꯅꯪ ꯏꯃꯥꯅ ꯇꯥꯈ꯭ꯔꯕꯗꯤꯀꯣ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯡꯕꯤꯔꯅꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯋꯥꯉꯝꯕꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯕꯨꯡ ꯆꯥꯛ ꯆꯥꯁꯤꯔꯥ ꯋꯥꯉꯝꯕꯗꯤ ꯇꯁꯦꯡꯅ ꯃꯁꯥ ꯑꯗꯨ ꯉꯥꯎꯔꯦ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯌꯥꯅꯤꯗ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯏꯕꯨꯡ ꯅꯪꯕꯨ ꯌꯥꯝ ꯉꯥꯎꯕ꯭ꯔꯅꯦ ꯑꯩꯕꯨ ꯀꯩꯁꯨ ꯉꯥꯎꯗꯦꯗ ꯋꯥꯉꯝꯕꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯈꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯂꯩ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯆꯍꯤ 6-7 ꯁꯨꯖꯤꯟꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯋꯥꯉꯝꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯈꯤꯕꯅꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯂꯩꯇꯦ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯑꯃꯨꯛ ꯃꯌꯨꯝ ꯂꯝꯗꯝꯗ ꯍꯟꯗꯨꯅ ꯊꯥꯗꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯌꯨꯝ ꯂꯝꯗꯝ ꯑꯃꯗꯤ ꯀꯣꯅꯨꯡ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯗ꯭ꯔꯦ ꯋꯥꯉꯝꯕꯅ ꯆꯤꯡꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ ꯃꯇꯝꯗꯨ ꯁꯅꯥ ꯀꯣꯅꯨꯡꯅꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯂꯥꯂꯣꯏ ꯍꯟꯖꯕ ꯐꯝꯊꯣꯜ ꯄꯤꯔꯤꯕ ꯋꯥꯉꯝꯕꯕꯨ ꯃꯥꯒꯤ ꯅꯥꯛꯇ ꯀꯧꯈꯠꯇꯨꯅ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯏꯗꯥꯏꯔꯦꯝ ꯍꯧꯖꯤꯛ ꯑꯋꯥꯡ ꯊꯪꯕ ꯄꯟꯊꯣꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯈꯨꯒꯥ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯀꯌా ꯑꯃ ꯆꯤꯡꯕ パꯏꯗꯨꯅ ꯀꯟꯅ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯦ ꯑꯩꯅ ꯐꯪꯂꯦ ꯈꯨꯗꯛ ꯑꯁꯤꯗ ꯅꯪꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟ ꯃꯥꯌꯣꯛꯅꯕ ꯆꯠꯂꯨ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯖꯦꯡ ꯐꯤꯔꯥꯜ ꯄꯥꯏꯍꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯃꯤꯡꯊꯣꯜ ꯑꯃꯗꯤ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯑꯩꯅ ꯄꯤꯒꯅꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯍꯧꯖꯤꯛꯃꯛ ꯅꯪꯅ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯁꯦꯝꯗꯨꯅ ꯅꯪꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯒ ꯂꯝꯕꯥ ꯄꯥꯕ ꯆꯠꯂꯨ ꯊꯤꯜꯂꯦꯗꯣ ꯏꯗꯥꯏꯔꯦꯝ ꯋꯥꯉꯝꯕ ꯅꯤꯡꯊꯧꯒꯤ ꯃꯌꯥꯊꯪ ꯑꯣꯏꯕꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯔꯨ ꯑꯗꯨ ꯂꯨꯛꯇꯨꯅ ꯐꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯩꯍꯧꯏ ꯍꯟꯗꯛꯀꯤ ꯍꯧꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯇꯔꯥꯏꯕ ꯂꯥꯟꯐꯝ ꯑꯃꯗꯤ ꯈꯛ ꯑꯣꯏꯔꯣꯏꯗꯧꯔꯤ ꯋꯥꯉꯝꯕꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯄꯥꯎ ꯊꯥꯗꯨꯅ ꯀꯧꯍꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯄꯨꯝꯅꯃꯛ ꯇꯤꯜꯂꯔꯦ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯂꯩꯔꯤ ꯋꯥꯉꯝꯕꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯋꯥ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯈꯨꯒꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯋꯥꯡ ꯄꯟꯊꯣꯡ ꯑꯁꯣꯝꯗ ꯂꯩꯄꯥꯛ ꯑꯁꯤ ꯇꯝꯅ ꯂꯥꯟꯅ ꯍꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯑꯃꯨꯛ ꯁꯅꯥ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯟ ꯊꯦꯡꯅꯕ ꯑꯁꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯂꯥꯟꯃꯤꯁꯥ
ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯆꯠꯀꯗꯕꯅꯤ ꯃꯥꯏꯊꯤꯕ ꯌꯥꯗꯦ ꯌꯦꯛꯅꯕꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯇꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯍꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯋꯥꯉꯝꯕ ꯃꯆꯤ ꯑꯃꯗ ꯆꯪꯁꯤꯜꯂꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯌꯦꯞꯁꯤꯜꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯆꯥꯅꯕꯤ ꯊꯥꯗꯣꯏꯕꯨ ꯃꯍꯥꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯆꯤꯜ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ ꯊꯥꯗꯣꯏ ꯑꯩ ꯂꯥꯟ ꯆꯠꯄ ꯇꯥꯔꯦ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯝꯈꯤꯕꯅ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯊꯥꯗꯣꯏ ꯅꯐꯝꯗ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯅꯅꯕ ꯅꯥꯎ ꯌꯣꯛꯂꯛꯎꯀꯣ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯥꯃꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯃꯥ ꯅꯆꯥ ꯑꯅꯤꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦꯀꯣ ꯅꯪ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯨ ꯐꯥꯎꯕ ꯉꯥꯏꯔꯝꯃꯨ ꯊꯥꯗꯣꯏ ꯅꯁꯥꯅ ꯑꯣꯏ ꯍꯨꯏꯌꯦꯟ ꯂꯥꯂꯣꯡ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯋꯥꯡ ꯇꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯈꯨꯒꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯊꯥꯡꯒ ꯇꯥꯒ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯋꯥꯉꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯆꯥꯗ ꯂꯥꯟꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯍꯥꯏꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯇꯥꯡꯖ ꯂꯨꯔꯦꯜ ꯃꯀꯣꯛꯄꯨ ꯊꯕꯠ ꯀꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯃ ꯆꯨꯞꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯑꯗꯨ ꯊꯦꯡꯅꯔꯤ ꯑꯌꯨꯛꯀꯤ ꯃꯉꯥꯜꯅ ꯈꯖꯤꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯟ ꯑꯗꯨ ꯃꯈꯣꯏꯅ ꯉꯝꯂꯤ ꯋꯥꯉꯝꯕ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕ ꯌꯥꯎꯔꯤ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯑꯗꯨ ꯃꯈꯣꯏꯅ ꯉꯝꯂꯕꯅꯤꯅ ꯃꯍꯥꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯁꯤ ꯆꯤꯡꯗꯣꯜꯗꯅꯤ ꯈꯨꯒꯥ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯗꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯀꯠꯇꯨꯅ ꯋꯥꯉꯝꯕ ꯇꯝꯅ ꯇꯦꯟꯖꯩ ꯑꯗꯨ ꯃꯄꯥ ꯇꯝꯗꯨꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯁꯥꯐꯨ ꯀꯟꯅ ꯆꯤꯡꯊꯣꯛꯇꯨꯅ ꯀꯥꯞꯈꯤꯔꯝꯃꯤ ꯋꯥꯉꯝꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯄꯥꯜꯂꯤ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯆꯤꯡꯈꯥ ꯇꯝꯅ ꯑꯣꯟꯊꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯣꯏꯔꯥꯡ ꯂꯥꯡꯅꯩ ꯂꯣꯈꯥꯗ ꯑꯣꯟꯊꯈꯤꯕ ꯋꯥꯉꯝꯕꯕꯨ ꯊꯤꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯋꯥꯉꯝꯕꯕꯨ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗ ꯆꯞ ꯌꯨꯡꯅ ꯂꯩꯕ ꯃꯇꯝꯅꯤ ꯒꯥꯏꯍꯦꯝꯒ ꯂꯩꯉꯝꯒ ꯃꯈꯣꯏ ꯑꯅꯤ ꯃꯀꯣꯛꯇ ꯁꯝ ꯑꯃꯃꯝ ꯌꯥꯟꯗꯨꯅ ꯄꯥꯝꯗ ꯄꯥꯟ ꯃꯥꯏꯔꯦꯟ ꯍꯦꯛꯄ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯄ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯒꯥꯏꯍꯦꯝꯅ ꯏꯉꯛ ꯉꯛꯅ ꯀꯅꯥꯅꯣ ꯏꯇꯥ ꯒꯥꯏꯍꯦꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥ ꯑꯣꯏꯕ꯭ꯔꯥ ꯃꯁꯛ ꯈꯪꯗꯦ ꯀꯅꯥ ꯑꯣꯏꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯦ ꯋꯥꯉꯝꯕ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯩ ꯑꯩꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯝꯇ ꯈꯟꯕꯤꯌꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥꯡꯂꯦꯟꯗ ꯇꯦꯟꯖꯩ ꯑꯃꯅ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯁꯨ ꯎꯏ ꯃꯈꯣꯏ ꯑꯅꯤ ꯏꯉꯛ ꯉꯛꯏ ꯏꯁꯨ ꯐꯖꯅ ꯊꯣꯛꯑ ꯃꯥꯜꯂꯦ ꯏꯕꯨꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯩ ꯂꯥꯟ ꯆꯠꯄꯅꯦ ꯑꯣ ꯂꯥꯟ ꯍꯥꯏꯕ ꯂꯩꯉꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥ ꯃꯥꯕꯨ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯕꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯋꯥꯉꯝꯕꯕꯨ ꯁꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯕꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯋꯥꯉꯝꯕꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯥꯒꯤ ꯃꯃꯥ ꯁꯛꯂꯕ ꯀꯩꯆꯤꯡꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯈꯤꯕꯅꯤ ꯋꯥꯉꯝꯕ ꯃꯁꯥꯗꯨ ꯅꯤꯁꯥ ꯍꯟꯕ ꯈꯔꯗꯤ ꯐꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯈꯔ ꯆꯥꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ ꯉꯥꯎꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯪ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯊꯥꯗꯣꯏꯅ ꯂꯥꯛꯂꯤꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯪꯂꯥꯟ ꯑꯗꯨꯗꯅꯤ ꯋꯥꯉꯝꯕ ꯄꯥꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯏꯕꯨꯡ ꯂꯥꯏꯖꯩꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯅꯆꯜꯂꯣꯏꯕꯤ ꯑꯩꯗꯤ ꯌꯥꯡꯗꯧ ꯂꯝꯁꯥꯡꯒ ꯂꯥꯛꯄꯅꯤ ꯂꯣꯏꯕꯤ ꯆꯤꯡꯖꯥꯎꯒ ꯀꯥꯔꯛꯄꯅꯤ ꯍꯛꯆꯥꯡ ꯑꯁꯦ ꯋꯥꯕꯅ ꯂꯣꯏꯔꯤ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ ꯏꯕꯨꯡ ꯏꯁꯤꯡꯒ ꯌꯥꯎꯔꯕꯗꯤ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ ꯑꯩ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯋꯥꯉꯝꯕ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯥꯗꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯊꯥꯗꯣꯏꯅꯁꯨ ꯋꯥꯉꯝꯕꯕꯨ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯃꯣꯏ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯆꯤꯜꯁꯤꯡ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯥꯏꯅꯩ ꯊꯥꯗꯣꯏ ꯏꯕꯨꯡ ꯊꯥꯗꯣꯏ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯏꯅ ꯈꯨꯝꯃꯤ ꯑꯩ ꯏꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯄꯅꯤ
ꯍꯥ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯍꯥꯏꯕ ꯊꯥꯗꯣꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗꯣ ꯌꯥꯝꯅ ꯋꯥꯅ ꯎꯔꯤ ꯁꯦ ꯂꯧꯇꯥꯡ ꯁꯪ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯧꯇꯥꯡ ꯁꯪ ꯇꯝꯅ ꯆꯤꯡꯁꯤꯜꯂꯤ ꯃꯥꯕꯨ ꯐꯝꯍꯜꯂꯤ ꯃꯥꯒꯤ ꯁꯝ ꯃꯅꯨꯡꯗꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯇꯨꯝꯕꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯊꯥꯗꯣꯏ ꯁꯦ ꯏꯁꯤꯡ ꯊꯛꯆꯤꯜꯂꯣ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯁꯥꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯕꯅꯤ ꯇꯨꯝꯕꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯏꯁꯤꯡ ꯀꯨꯠ ꯊꯛꯆꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯏꯁꯤꯡ ꯊꯛꯂꯕꯗ ꯃꯥꯒꯤ ꯍꯛꯆꯥꯡꯅ ꯋꯥꯔꯝꯕ ꯑꯗꯨ ꯈꯔꯗꯤ ꯐꯔꯦ ꯃꯤꯠꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎꯕꯨ ꯑꯁꯨꯝꯅ ꯍꯥꯏ ꯏꯕꯨꯡ ꯅꯪꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯏꯆꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯤꯕꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯅꯪꯒꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯊꯥꯗꯣꯏ ꯀꯔꯤꯒꯤ ꯑꯩꯅ ꯅꯃꯥ ꯅꯆꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯔꯣꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯏꯆꯥ ꯀꯥꯏꯗ ꯂꯩꯍꯧꯒꯦ ꯏꯕꯨꯡ ꯅꯪꯒꯤ ꯅꯆꯥ ꯍꯦꯟꯖꯨꯗꯤ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯂꯩꯍꯧꯏ ꯑꯩ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯊꯥꯗꯣꯏ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯌꯥꯝ ꯋꯥꯔꯤ ꯏꯕꯨꯡ ꯁꯦꯕ ꯌꯨꯝ ꯍꯜꯂꯁꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯆꯤꯡꯏ ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯉꯝꯕ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯊꯥꯗꯣꯏ ꯎꯔꯝꯕ ꯑꯗꯨꯗ ꯊꯥꯗꯣꯏ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ꯭ꯔꯥ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯕ ꯊꯥꯗꯣꯏ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯕ ꯊꯥꯗꯣꯏ ꯅꯃꯥ ꯅꯆꯥ ꯑꯅꯤꯒꯤ ꯅꯥꯛꯇ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯋꯥꯉꯝꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯉꯝꯕꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯤ ꯏꯃꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯏꯃꯥꯅ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯤ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯩꯆꯤꯡꯅ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯃꯥꯅ ꯅꯪꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯅꯪꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯅꯤ ꯐꯔꯦ ꯅꯪꯒꯤꯁꯨ ꯑꯁꯦꯡꯕ ꯌꯨꯝ ꯑꯃ ꯂꯩꯕꯅꯤꯅ ꯆꯠꯆꯔꯣ ꯑꯗꯨꯕꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯔꯛꯇꯗꯤ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯒꯥꯏꯍꯦꯝꯗꯨ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯗꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯛꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯋꯥꯉꯝꯕꯅ ꯍꯪꯉꯤ ꯏꯆꯜ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯒꯥꯏꯍꯦꯝ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯋꯥꯉꯝꯕꯁꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯒꯥꯏꯍꯦꯝ ꯃꯥꯗꯤ ꯌꯥꯝꯅ ꯀꯞꯄꯤ ꯃꯇꯥ ꯂꯩꯉꯝꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ ꯏꯇꯥ ꯏꯕꯨꯡ ꯋꯥꯉꯝꯕꯗꯣ ꯍꯌꯦꯡ ꯃꯌꯨꯝꯗ ꯆꯠꯂꯅꯤ ꯍꯥꯏꯌꯦ ꯃꯍꯥꯛ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯌꯥꯝ ꯋꯥꯍꯧꯔꯅꯤꯌꯦ ꯒꯥꯏꯍꯦꯝ ꯃꯍꯥꯛꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯋꯥꯉꯝꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯦ ꯒꯥꯏꯍꯦꯝꯒ ꯂꯩꯉꯝꯒꯁꯨ ꯂꯩ ꯋꯥꯉꯝꯕꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯆꯥ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯌꯨꯝ ꯌꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯋꯥꯉꯝꯕꯅ ꯒꯥꯏꯍꯦꯝꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯆꯜ ꯅꯪ ꯂꯩꯍꯧꯈꯣꯀꯣ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯏꯕꯨꯡ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯒꯦ ꯏꯕꯨꯡ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯥꯝꯖꯕꯗꯤ ꯉꯝꯗ꯭ꯔꯦ ꯊꯃꯣꯏꯅꯨꯡꯗ ꯂꯣꯛꯀꯤ ꯏꯁꯤꯡꯗꯒꯤꯁꯨ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯃꯍꯥꯛ ꯀꯞꯆꯔꯦ ꯋꯥꯉꯝꯕ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯀꯨꯝꯊꯔꯛꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ ꯏꯃꯥꯒꯤ ꯍꯦꯟꯖꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯁꯥꯟꯅꯕ ꯄꯥꯝꯕꯁꯤꯅꯀꯣ ꯃꯃꯥꯕꯨ ꯑꯃꯨꯛ ꯀꯧꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯍꯦꯟꯖꯨꯗꯣ ꯑꯝꯇ ꯀꯧꯕꯤꯔꯣ ꯆꯨꯋꯣ ꯍꯣꯏ ꯏꯃꯥ ꯀꯧꯕꯤꯔꯨꯔꯒꯦ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯡꯒꯥꯜꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒꯅ ꯆꯪꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯃꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯕꯦꯃꯥ ꯏꯁꯨ ꯊꯣꯏꯕꯕꯨ ꯄꯝꯗꯨꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯊꯥꯗꯣꯏ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯈꯪꯗꯦꯕꯣ ꯃꯈꯣꯏ ꯑꯅꯤ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ ꯍꯦꯟꯖꯨꯗꯨ ꯃꯈꯥꯗ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥ ꯄꯥꯕꯨꯡ ꯂꯥꯛꯑꯦ ꯇꯨ ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯥꯛꯑꯦ ꯍꯥ ꯇꯤꯡꯉꯛ ꯌꯦꯡꯊꯣꯛꯏ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯋꯥꯉꯝꯕꯅ ꯂꯦꯞꯂꯔꯕ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯩꯃꯍꯜꯅ ꯃꯆꯤꯜ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅ ꯉꯛꯂꯦ ꯋꯥꯉꯝꯕꯅ ꯍꯥꯏ ꯏꯃꯥ ꯅꯆꯥ ꯑꯩꯅꯤ ꯅꯆꯥ ꯑꯩ ꯂꯥꯛꯆꯔꯤ ꯏꯃꯥ ꯑꯩ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯅꯍꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯍꯤ 5-6ꯀꯤ ꯃꯃꯥꯡꯗ ꯄꯥꯎ ꯇꯥꯈꯤꯅꯤꯍꯦ ꯏꯃꯥ ꯅꯆꯥ ꯑꯩ ꯈꯪꯖꯩ
Matamdugi lanfam aduda nacha ai yam thina soktuna chingi khul amada lakatnaduna matam kuina leiruri. Ima, ai ngasidi mafam asida amu halaabani. Thadoi mamitagi mapi sinthai aduga haijai. Karigino, nangna imai chagi mai kaibu amuk hana yenglakidriba. Nang imai chabu nusidaba natra. Thadoi, namana cha anibu nusibagini. Aina mafam asida ngasi amuk laklibase. Ngasi dara, nangna imai chabu nusirakpa ningsinglakpase. Thadoi, aina nangbu karamna kaugani. Aina mafam asida leiringai matam adudasu lebaki thawgaina hena lumkibana. Nangi nanakta lakidabani. Madugidamakta nangna ibu ngakbiyu. Ima, nachana khurumjari. Asi haiduna mamada khurumi. Yare. Ichana nangbu lakpa asuk kuiba matam kaya ase wahana ngaizabani. Ngasidi mapu mahakna ichagi awaba se ubiri. Wangambana thadoi da yengduna amo hai. Thadoi, nang hojikti waraurano, ai lai. Namana cha anibu lawba ai lai. Asi haiduna thadoi bu magi mathada chetna konsinbi. Thadoi ngasidi magi thamoi ado nungai basu kapning basu phauri. Mahak kapjai. Se, kapkono. Hojikti ai la asidi. Thadoi na machanu pada hai. Imagi henjo. Ichana nama aigi ipamda tatana hangma. Nangi ipaka nano haibado. Mangda lepliba misak asini. Ima, nangbo aigi ipa sikre haidaine. Masida wangambana karigi ipa sigani. Namana nangonda phagi tawrini. Lao. Ichabu ipana pamgi. Asi haiduna machanu pabu pammi. Mamada yengduna hai. Ima, ai yumda gamda changamdri. Mama macha makhoi anigi manakta hana laklabani. Ima, mama macha makhoi anibu puduna ai chakrage. Wafam asida laimahal nasu hoi haina yari. Thadoi mahakna wana ngaijarakpa ado ngasidi mahai phangli. Mahak mapuroi bagi matung illage khalle. Asumna wangambana mama macha anibu puduna mayum tamna chatkirami.